अहानबद मरुइबा पाउ मणिपुर कनबा खोंगचा तिदिम ग्राउंड दगी हौख्रे अमदी चुराचांदपुर एयरपोर्ट सेमगतपगी वाफम लेते हैं एविएशन मिनिस्टर ऑफ स्टेट मुरलीधर मोहन हाइख्रे खुरुमचरी Am-Istv bu ing tabiri ba pumna makpu taram nokchari hoji pau sandona pisari kokomi na sinba manipur kanba khongchat kwakachal tidim ground da miyam pullaba matung hojik chatpa hokre mioi lising kya na khongchat asida sarup kya na ba maikai kya dagi lakna ba su leptre ing lisingani kunga humdoi gi me gi ahum dagi hawraki ba irang si loisinduna lanjena duna leiriba miyam masa masa gi mayum da hanjil halu Manipur gi apun bagi saktam kai bi yaroi lo kai na changsilak pasing masak khangdok to na masagi maramda halan ki gada bani haibena chingba taksili kokomi gi convener YK dire na khongchara sigi matang da phongdorakpa wafam Thani to Zataraba, Siguraba, Kaisita, Ujikova, Zatara Kibusida, India, Gomena Magi, Gomena Moebagi, Lopum Topo Magi, Praza Singa, Magi Misam Singa, Ying Mian Singa, Tado, Aduga, Makoina Asi, Narco terrorist Singa, Mission Jumbo Manbo, support Toraganda, Eko Lairiba, Pivamase, put up the Lepakanda, Eko London Sigi, Uebagi, human right, violent Toriba, fundamental right, Mayama Mangaliba, Eko political right. Namzilla Tami was a machine, two without the two, machine without the top Ragati, Yam Goiba, rising Mayama, Soidan Lakani, I was a Tamzage Aduna, Mashigi, Ponchata Sida, Indiago, and the Tamini Poti, Atuba Matamda, Manipur, Tangu Leta, Pivama, Angela Pukalina, Akoi, Jin Cookie, Narco terrorist, Akoi Lament, Duena Sing Matata, Indiago, Land of the Logi, Matuna, Lokat Pomtopa, Akoi, I enjoy a Tabush to Lokalaganda. Tangku Litaba, community, putting Mata, Amaka Nushisana Ninginaba, Tokan Minaba Manipur Punaima, the end of Honaki, Tawai, Manipur Miamna, Amusuka government, similar period pressure, seeking Matukina, Nana Lokatum to pushing to local, Lokatragati, Miam Goiba, Rising, Pendabuki, voices, democratic Goiba, Kunjang Mayama, Madam Lakia. Coordinating Committee on Manipur Integrity Kokomi na miyam gapun na khusamnaraga ngasi India lenga ki mathakta apun bagi kholau launa bagi leminariba furup khudimak amatoina sargyaduna Manipur kanba khongchadasa Kokomi na lauthoki bagi matungina ngasi nomagi oiba sinthale pasibu miyam na sogaladuna Manipur gi tampaki maruoi ba kaithel sing thong hangna khidre tongan ba district singa phaunariba passenger puba gari sing chena khidre school college amadi tongan ba loisang kyaso sinthale pasina maram oiraga kana khidre sinthale pasida mai sing oil pump dharma karmaga ana ayeka mari leinaba sing consiloi hari amaramda state amadi central security force singna tongan ba mafam singna pamdaba thokdok sing thoktanaba ngak senbagi thabak lokhati
Churachandpur airport semgatpagi wafam leite haina Aviation Minister of State Muralidhar Mohan na haikre. Wafam asi hojik chathariba parliament ki mifamda All India Congress Committee ki Manipur State ki in charge oiriba MP Saptagiri Sankar Ulakana pukhalakhiba wafam amagi pakum piraduna Aviation Minister of State Muralidhar Mohan na phungdokhibani. Aviation Minister of State Muralidhar Mohan na makataraduna Greenfield Airport Policy Inglisingani Supnanipan hojik faubagi oina Churachandpur district ta airport sanabagi propose tawrakpa leitri airport asi sanabagi yengshinba lam khangdokpa natraga technical oina survey asina chingba tawbasu leite adubu Uran 5.5 ki makhada Churachandpur gi helipad asi semgat sagatnabagi thabak paikhatnaba khangatpada yauri Pakumaduna makataraduna awang nongpok state singi border districts singna lambi thongi khudong chadaba kya ama mayoknariba si government na khangbaga luinana asigumba khudong chadaba si kokhanaba regional connectivity scheme RCS ure desh ka am nagrik uran scheme gi makhada helicopter amadi fixed wing gi road sing semgatnaba gi thaurang tauri Manipur gi oina Jiribam More Parbung Tamenglong amasung Thanlon da helicopter gi service lehenabagi thabak paikhat pa yauri hoji faubagi oina RCS kuntragamari gi route Manipur da award tokre masigi manungda helicopter gi route taruk yauna route kundi operational oikre haina phongtokhi hoji pawgi mrathana tema brem tang lominasi Ibe makigano azabetamo Sige yung say, next time, tinacheksin na laksilaga tamgrabani ne. Tadarang se, juhar habaga amta kitarbo. Asum na, mayam na machalbog na option lugum. Masige yung masibu, asoyan ang kokadabatagi, next time, tinacheli. Next time, juhar habating matok na nabasimani. Zarmal technology siya naman na, concrete katok na tinabamatamda, kapamul ang magpihena hinggaladali. TMT, strength is in the way. Honglagliba pun sige lambisida, aray ba tsaba yaba makay sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup break ki matungda mayabam khana taram nokchari makata ba pau pisari Kokomi Farmers Wing Lamsing Makhada Am-Istv Lausal Kafa Lalup Amadi Loyalup na Jingba Lup Singna Lamdam Dugi Lomi Singa Kosamnaduna Tumba Chaba Tida Hotnabadagi Lopari Jonga Henbada Tau Long Naba Hangam Amadi Atay Manama Sing Mai Pang Tavangamle Kongtangasna Lomi Singi Sentok Hengat Hanbadanatana State Ki Economy Fagat Hanbada Mating Oikadori Hiramasda Pautamama Lamdam asi longmi sing lai bagi maram asi akhoi low ukhraba matungda longmi sing asina lawuk lamang sing asi hangandura thambadagi ni haina expert kaya amana hairabasu ngasi aina uhan jagadori basi expert sing aduna haiba sing adugi one tainabada laiba phibam amani Imphal West ki manung chana leba ngairang momda paktak nana hangam tharambagi phibam aduni miyamna ubiriba si hairiba hangam paktak na thariba si kanana kali ki tamka thariba no haibdu miyam punna taminasi November 2025 sida egi modern farm haidna inaugurate toraga Chimgiba du mapamni hairiba igi modern farm ngairambam tonoku local haibasi Kokomi farmer wing the yauriba lomi loop manga ampa kapa
Loksal, Lalup, Loyalup, Hariba Lobilup Mangasina, Sigi Miang Makada, Lamdam Sigi the Leriba, Longmi Singiga Kutsam Naraga, Koi Paksana, Mahimarung Tanabagi Adumba, Wakan Taminaraga, Harima Pamsi Pakat Sigibani. Igi modern pharmacy-da paikhatsiribasi mapung oiba igi culture-gi maikaidagi pirakpa red bean mustard tea aduga mukchori crop singsini lanai-gi side-gi chu araiba paisa-sing puthonarga paksana mahi marong-singsi thaduna semkaliba mafamni igi modern pharmacy-gi paikhatsiribasida maruoina thengnari problem-si irrigation-ni koireng lokchau-si MI-gi dam-sidagi ising khara lakpasina paaba lofam-sing asi ising-si amaga ahing tumdage ising-si manghandana amadamuk tharga irrigation-si koi manage tawraga pambi koi mahi marong singda puna honabani adubu yamna mai pangna mahi marong puthokadabasi nong tadabasina maram oirakanda awaba ma oiki aduna lomi singi maikei degi yam kanna mari leinaba lengak amadi department singsida thamningi wafamdi aikoi hairiba jaga sida farm pond singse taret nipan ji tawbiraba irrigation gi facilities thambiragadi hen lomi singsina puthokpa abadi tongan crop sing puthopagi honagani haibagi wafam sini maru oina khariba pham sida irrigation gi awabasin mayonarkanda ising kang garbanina igi modern farm sigi manung sida gohaji taraga tare deba koin tawris aduna tara tare sidagi akoini ising ji chingaga mahi marung singde lobuk singsida piri adubu thamningi wafam di koi thau thalaga engine na ising chingbanina paisa yam changba aduna sarkar gi maikaidegi haibidi department gi maikaidegi su solar system je tawraga koi mai gi china ising chingbagi khudong sabagi system je kar piragadi longi singji kanaba amuk hena phangani haiba wafamdani igi modern farm mapung oina lamdam sigi miyam si mipan tangdaba amadi mapan degi leiraga sarga miyam sina achauba sepa ma chalise masi kannabagi mi engsida lomi lup singsina koi punna honabagi tangai phadabutuni hariba thorangsi koi tongan ba district singjeju lomi lup manga haibedi kokomi farmer wingna mi engje thamakanda Manipur da chinjakte mi toan tangdaba haiba kholau sidanatna thabak oina koi haktengna tawbaga loinana state sigi economy gi fium phagalamba miyam sigi leitalaragi mapung oiba awabji koknabi thausil thoragya puduni kokomi farmer wing na agriculture department amadi mari lenaba department singa khosam naraga ngarangbam maning tano khulda koi paktak nana hangam thariba asi matau tamduna lamdam asigi hangduna leiriba lakul singda koi matam gi mahai barong adi mana masing tharabadi lomi singi senthop phagalanba amadi lamdam asi chinjak tami pan tangdaba lamdam ama oiba ngamgani haibadu sauna thajana hori Am-Istv pawgi damakta sagol sem sanjoy gi loinana pawdam jariba Karnajit ngairangbam maning tanokul Imphal West Hazulaslapana maroiba paw amkana pisari Manipur kanba khongcha tedim ground dagi hokrai amadi Churachandpur de airport semgatpagi wafam laiti haina Aviation Minister of State Muralidhar Mohol na haikrai Hazufawyo na Am-Istv na sandok chari paw matang silushin jari miteng tabiri bapuni mapu amukhana khurupchari